Ngara numida wera phone kiba kanglei pa kimera gi pause degi maru weba pau khara khangachara kamiyam da khodo tamsige thamai banche rau sing da lamai chaklakhrei ngasi nungthil imphal gi thamai banche rau sing da mafam khangdana haurakpa maina lamai chaklakhrei mai chakpa adu manak nakpada leiba miyoi sing amadi arambai tingol unit nifuga mangana khanglakpadagi mai kanbagi thabak chathakhibaga lonina khudakta Manipur Fire Service da pau piduna Matam chana fire service ki kangu laktuna miyamga puna mai kanbagi thabak chathakre haire makha tarakpa pauda Dat and Wood School takyal gi godal zubri thoram pangthokre na tadaba amadi lon thoktaba miyoi singa pau phaunaba yanaba lon phau kaba mobile application ama launch tawkre takyal da leiba government Dat and Wood School gi say yangkai mapum pharakpagi Golda Zubri celebration ngasi pangthokhibaga lonina na tadaba amadi lon thoktaba deaf and mute oiraba miyoisinga sign language khangdaba miyoisinga araiba mongda interpreter amagi matengna pau phongnaba yanaba lon phau kauba mobile application amasu launch tawkre government that mute school ki campus da pangthokhibe school achigi mahiroi mai bijagoi thangta chairol traditional fashion show utkibaga lonina Kunai asina amadi mama mapa oibasingna wa ngangba amadi na tadraba miyoisingbu na thaiduna amadi hanthana thambiba amasung makoina thengnariba khudongchadaba singi warida yumpam oiduna mahairoisingna sanakhiba maim pre na tharam adugi saruk yakiba miyamgi pungning sumatki Manipur ngaki DIPR amadi mahut ki director ngangom utam social welfare ki director Anjali Chongtham joint director Jiteshwar Kaisam amadi CJ Hospital gi anesthesia Dr. Wehambam Ibosawna Wingthil sungoina saruk yaduna pangthokiba tharam aduda school adugi hanagi oja singda achamba khudol tamdada ikai khumnaba utki loina ISSLC exam da mark wangna phangduna mai paklakhraba amadi tongan tongamba sana khotnabagi competition kayada mana lawkraba school adugi mahairoi singda certificate amadi achamba khudol piduna pukning thawatki ngasi launch tawkhiba lonphau application adugi matangda social welfare ki director Anjali Chongtham na phongdokhibada lonphau application asi social welfare department na puthokpane masigi matengna na tadraba amadi lonthok taba oidiba miyoisingna sign language khangdaba atopa miyoisinga pau phongnaba ngamhalagani lonthok taba amadi na tadaba oidiba miyoisingna thabok thoram kayada pau phongnadabna awaba kaya mayoknaramba adu application asigi matengna ko anba ngamlagani lonina pau phongnaba matamda application asigi matengna interpreter ama sijinaduna laina pau phongnaba ngamlagani amadi application asigi damakta interpreter sing pungkumari thabok tawgani haina su phongdoki ngasi launch tawriba lonphau application ase Android ki oina Play Store da phangnaba hawkre amadi iOS ki oina su athuba matamda phangalagani haiki makha tarakpa pauda Pochai pusilapa gari chama Imphal thadokhrei ngasi ayu pung 3:30 taba matamda 109 CRPFC campaign na ngak senduna petrol diesel LPG amadi atai chana thangnaba polamsing pusilapa gari chama Imphal gi damakta jiribam thadokhrei haina aikhoge jiribam paumina pirapa pau amana haire pawasina hai gari chama asigi manungde LPG bullet mapan petrol tanker kunganipal diesel taragamapal mix ama LPG cylinder gari tara punna humpuga taretni aduga sana thangnaba polamsing pusilakiba gari kontraga humdogi manungda FCI gi tara gehu gari tara thum gari ama army goods gari ama yauri haide makha tarak poina panam pause degi maru eba pau khara khangacharaga miyamda khodo tamjige delimitation gi mangoinine NRC hana mapum phana sanahanaba MLA RK Imona Union Home Minister da taksingkrei Manipur da delimitation gi thaba paikhatring mangoinine NRC hana mapum phana sanahanaba amadi atai darkar oiba thabak sing hana mapum phana pangthopinaba Sagolbang Kendra gi MLA RK Imona Union Home Minister Amisada ngasi aiba chirol ama pidina taksingkrei MLA RK Imone Union Home Minister da thakiba chero aduda Supreme Court na Manipur yauna state kharagi delimitation gi thabak tha ahumgi manungda loisinaba pikhiba direction taramna OA adumapu Manipur gi oina hauji aruba phibam ama lairibana lariba issue sing asi delimitation gi mangonina hana solve tawnaba thaba paikhatpa darakar oi
Manipurda haukiba chahi anirom asi ne tadaba phibam amada lairi haiba punamakna khangnaribani. Maram aduna istat asigi oina delimitation gi thaba pangthoktringay mangoinana democratic structure gi manungda laigadariba miyamgi mihusing asi leba asigi mayek senglaba bonhoeffer citizen khaktagi reserve ohemba mathau tabana Manipurda National Registration of Citizen NRC hana mapumfana implement tauba darakar oi illegal immigrants sing maramda halankinaba amadi bogus voters sing lauthoknabagi matangda palladuna MLA RK Emona hai Central Government illegal immigrants sing masak khangdoknaba thaba haujik Central Government lakholiba thabak sing taramna OE amadi asengma voter masak khangdoknabagi thabak yariba makai athuba matamda loichinaba hana hotnabiu Electoral roll da yauriba aramba voter sing masak khangdoktuna makhoiba voter list dagi lauthokpiu voter list ta hana miyoi kaya haptilambagi report kaya laide maram asuna delimitation gi mangoina aramba asi hana somthokpiu hainasu Union Home Minister gi pukning singki Beli gi sit nipu yelhaumi singi sit reserve tawduna thamnabagi matangda palladuna MLA RK Emona thaki bezerol aduda Election Commission of India ECI na voter ID ga Aadhaar ga link tawnaba lakholagliba asi afaba khongthang amani adubu Manipur gi oina de ahanbada mito masak khangdokpaga lonina sasinaba Aadhaar sing hana khangdoklaga link tawbagi thaba asi tawpham thoi haina su taksingki lonina Chief Minister N Birena lusingba mamangi lengangna sasinaba Aadhaar card lising humpuga manga khangdokpa ngamki masima lamdam asigi yelaumi singi hak amadi saktamda azoba singnarakpani haiba yai Tampakda khundariba yelaumi singi sit nifu reserve tawduna thamba haibasi yamna maru oi haujumaki oina de hairiba sit masing asi unreserved haiduna leidi adubu sit nifu asi yelaumi singi reserve tawduna constitutional protection phanghanba mathau tai hanasu Union Home Minister da taksingki makhatarapa pawda Kaithel mambi phawbagi jiri lambi athubada semjinaba ex minister Mirabaina governor gi pungning singchilakli Jiri lambi gi Oriental College dagi Kaithel mambi phawbagi lambi ki saruk athuba matamda semjinaba ex minister A.K. Mirabaina governor gi pungning singchilakli pasoi kendra gi hanagi MLA asigi yumda ngasi pangthokiba pawgi mifam amada A.K. Mirabaina hai Impal jiribam lambi gi Oriental College mapadagi Kaithel mambi phawbagi lambi saruk asi matam sanga lambi semjinba loisinana thambana lambi asida sathok chasin tawriba miyam amadi lambi asigi nak yeta leiriba miyoisingda asuki matik khudong chadaba awaba kaya ama piri lambi asi hanadagi pakthok chawtholakhraba matung lambi sembagi thaba asi chahi kaya mapumphana loisinana lakhibani mahangna makha taraduna State asida popular government lairingaida lambi asi mapumphana semjimba ngamdana lakpadagi khoisaunaraba miyamna lambi asi thingjinduna leiba numit marine sujilakle phibam asi yauraba phawba lambi asi phawduna chatliba sagombal pasoi kodhoujam amasung lamsang kendra gi MLA singna tumini laisinbagi mahutta miyamgi awaba asi koknaba laukhapam thopa thabak sing laukhapiyu hainasu ex minister A.K. Mirabaina taksilakle makha tarapa pawda Ccpur curfew thugaiba sing hangoi chongan grey tha asida khangauduna Ccpur district ta satharakiba kuki amadi paite ani ki marakta satharakiba hingsa amasung laksinaba lengang numidang curfew thamlakpa asibu thugadina lambi de lakpa sing police na faraga hangoi chongan bagi thabak sathakre kuki mar amadi paite ki marakta satharakiba hingsa asubu control tongnabagi damak Ccpur district administration ayuk nungthil gi matamda curfew komthoklagasu Numidang pung mga dagina, nongalamday pung 3 fawba nungtigi curfew thamduna lakpani. Curfew manung asida curfew thugaduna lambida lakpa lamhen tu hemba miyoising, police na phaduna hangwai chonghanbagi thabak sathari.